ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯃꯥꯒ ꯃꯔꯤ ꯑꯃꯠꯇꯁꯨ ꯊꯣꯛꯅꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯨ ꯃꯔꯜ ꯑꯣꯏꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯟꯊꯣꯛꯅ ꯆꯥꯎꯕ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯥ ꯈꯪꯗꯅ꯫ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯅ ꯏꯅꯥꯎꯕꯨꯁꯨ ꯏꯆꯟꯕꯨ ꯃꯕꯨꯛꯇ ꯌꯦꯛꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯅꯥꯊꯣꯏꯕꯨ ꯊꯤꯔꯛꯏ꯫ ꯎꯈꯣꯡ ꯑꯃꯗ ꯁꯅꯥꯊꯣꯏ ꯃꯇꯣꯝꯇ ꯃꯣꯕꯥꯏꯜ ꯌꯦꯡꯂꯛꯃꯤ꯫ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯣꯛ ꯐꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯁ ꯍꯤꯡꯆꯥꯕꯁꯤꯗꯤ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯦꯕ, ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯕꯩ ꯈꯜꯂꯨꯔꯦ꯫ ꯅꯍꯥꯟꯈꯩꯒꯨꯝꯅ ꯏꯅꯥꯎꯕꯗꯣ ꯃꯆꯤꯟ ꯈꯨꯝꯂꯛꯇꯦ ꯁꯨꯛꯂꯞ ꯂꯩꯔꯤ꯫ ꯁꯅꯥꯊꯣꯏꯁꯨ ꯃꯣꯕꯥꯏꯜꯗꯣ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯁꯨꯛꯊꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄꯗꯨ ꯎꯕꯗ ꯑꯌꯥ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯔꯒ ꯀꯅꯥ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯏꯕ? ꯈꯣꯟꯖꯦꯜ ꯂꯧꯊꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ, ꯑꯩ ꯅꯨꯄꯤꯅ ꯁꯤꯗ ꯏꯅꯥꯛꯇ ꯐꯝꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯂꯅꯨꯀꯣ ꯈꯛ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯕꯨ ꯌꯥꯝ ꯄꯪꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ꯫ ꯑꯁꯤꯗ ꯎꯅꯔꯨꯏ ꯃꯃꯤꯡ ꯑꯗꯨ ꯀꯧꯏ, ꯑꯗꯨꯒꯤ ꯃꯆꯥꯅꯤꯅ ꯁꯦꯡꯅ ꯍꯥꯏꯕꯗꯅꯦ ꯁꯥꯎꯕꯤꯗꯩ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯕ ꯑꯩꯁꯦ? ꯍꯩꯅꯤꯡꯗꯅ ꯁꯅꯥꯊꯣꯏꯕꯨ ꯌꯦꯡ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯇꯣꯝꯇ ꯄꯪꯁꯥꯎ ꯁꯥꯎꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ? ꯁꯦ ꯑꯩꯅ ꯇꯞ ꯇꯥꯏꯅ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯔꯤꯁꯦ ꯅꯣꯏꯅ ꯑꯇꯩꯒꯤ ꯑꯣꯐꯤꯁ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯩ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯅꯔꯨꯏꯕ ꯈꯪꯉꯦꯗꯅ꯫ ꯅꯪ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯋꯦ? ꯃꯤꯇꯣꯞ ꯇꯧꯅ ꯇꯥꯛꯊꯣꯛꯇꯕꯤꯒ ꯇꯧꯏ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯕꯨ ꯀꯔꯤꯒꯤ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ? ꯊꯋꯥꯏꯒꯤ ꯃꯕꯦꯝꯃꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯇꯥꯠ ꯌꯥꯝ ꯍꯩꯔꯦꯗ꯫ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯀꯣꯏꯔꯨꯁꯤꯗꯅ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯏꯅꯥꯎꯕꯅ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯇꯦꯜꯗ ꯑꯝꯇ ꯀꯣꯏꯊꯣꯛꯂꯨꯁꯦꯕ꯫ ꯇꯥꯅꯤꯡꯗꯦꯗ꯫ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯑꯁ ꯃꯔꯩ ꯇꯧꯅꯨꯀꯣ ꯌꯥꯝꯕꯣ, ꯍꯩꯅꯗꯦꯕ ꯑꯩ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯀꯔꯝꯕ ꯅꯨꯄꯥꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯅꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ꯫ ꯈꯟꯅꯕ ꯍꯧꯐꯝ ꯊꯑꯣꯏꯅ ꯊꯤꯔꯤꯕꯅꯤ ꯏꯅꯥꯎꯕ ꯃꯥꯒꯤꯁꯦ꯫ ꯁꯅꯥꯊꯣꯏꯅ ꯏꯆꯟꯕꯨ ꯄꯜꯂꯒ ꯋꯥ ꯉꯥꯡꯂꯛꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯏꯅꯥꯎꯕꯅ ꯃꯔꯩ ꯇꯧꯔꯛꯄꯗ ꯁꯅꯥꯊꯣꯏ ꯁꯥꯎꯒꯠꯇꯦ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯅꯤ ꯆꯦꯟꯒꯗꯕꯁꯨ ꯅꯠꯇꯦ, ꯃꯔꯝ ꯆꯥꯗꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯏꯕꯥꯅꯤꯅ ꯍꯣꯇꯦꯜꯗ ꯀꯥ ꯋꯥꯏꯔꯨꯕ ꯎꯅꯕꯩ ꯃꯊꯧ ꯇꯥꯗꯦ꯫ ꯆꯠꯅꯗꯕ ꯋꯥ ꯉꯥꯡꯒꯅꯨ, ꯉꯝꯃꯣꯏ ꯑꯩ꯫ ꯆꯠꯅꯕꯩꯅꯤ ꯕꯥꯔꯤꯗ ꯂꯩꯔꯤꯁꯦ, ꯃꯤ ꯂꯣꯏ ꯆꯪꯅꯩ꯫ ꯆꯪꯖꯁꯅꯨ, ꯃꯗꯨꯅ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯣ ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦꯀꯣ, ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯕ꯫ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯔꯩꯒ ꯇꯨꯔꯩꯒ ꯉꯝꯅꯕ ꯑꯗꯨꯝ ꯌꯦꯠꯂꯨ꯫ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯌꯦꯠꯇꯣ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯅꯝꯂꯒ ꯁꯥꯎꯗ ꯂꯩꯔꯤ꯫ ꯁꯅꯥꯊꯣꯏꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯌꯥꯝ ꯄꯛꯇꯦꯀꯣ ꯌꯥꯝꯕꯣ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯗ ꯑꯔꯥꯟꯕ ꯌꯥꯎꯒꯦꯕ? ꯌꯥꯝꯕꯣ, ꯌꯥꯝꯕꯨꯡ꯫ ꯏꯅꯥꯎꯕ ꯁꯨꯛꯂꯒ ꯁꯅꯥꯊꯣꯏꯗꯪ ꯌꯦꯡꯉꯛꯏ꯫ ꯀꯩ ꯈꯨꯌꯦꯡꯅꯣ? ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯔꯣ? ꯅꯪ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯩꯔꯒꯦꯔꯣ? ꯁꯅꯥꯊꯣꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯏꯅꯥꯎꯕꯗ ꯌꯦꯡꯂꯒ ꯉꯛꯅ ꯀꯩꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ꯫ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯁꯨ ꯊꯥꯎ ꯑꯗꯨꯝ ꯁꯝꯅꯔꯛꯀꯅꯤ꯫ ꯀꯩꯗ ꯁꯝꯅꯔꯤꯒꯦ? ꯍꯣꯇꯦꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯗꯨꯒ ꯍꯣꯁꯇꯦꯜꯗ ꯂꯩꯌꯨ ꯍꯥꯏꯔꯛꯑꯦ꯫ ꯉꯥꯎꯗꯣꯔꯕ ꯅꯪ? ꯉꯥꯎꯗꯣꯔꯦ, ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯑꯗꯨꯁꯨ꯫ ꯑꯩꯒꯤ ꯈꯜꯂꯤꯕ? ꯈꯟꯕꯤꯔꯅꯨ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯁꯥꯒꯤ ꯈꯟꯖꯧꯕ꯫ ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯄꯤ ꯏꯕꯨꯡꯉꯣ꯫ ꯂꯦꯞꯄ ꯂꯦꯞꯇꯕꯩ ꯉꯥꯛꯁꯨ ꯅꯠꯇꯦ꯫ ꯌꯥꯝꯕꯣ, ꯉꯁꯤ ꯀꯔꯤ ꯊꯦꯡꯅꯔꯛꯀꯦꯕ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯤꯁꯦ? ꯀꯩꯁꯨ ꯊꯦꯡꯅꯔꯛꯇꯦꯗ꯫ ꯏꯆꯟꯅ ꯊꯕꯛ ꯀꯣꯏꯆꯠ ꯆꯠꯂꯒ ꯅꯪꯅ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯁꯨꯝ ꯄꯥꯈꯠꯂꯛꯑꯕ꯫ ꯀꯅꯥ ꯈꯪꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ꯫ ꯃꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯝꯕꯨꯡꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀꯣꯛ ꯃꯆꯥꯁꯦ ꯂꯩꯈꯥꯏꯔꯤꯁꯦ? ꯍꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯆꯥꯔꯣꯏꯗꯣꯏꯕ ꯍꯥ? ꯏꯆꯟꯗꯣ ꯅꯨꯃꯤꯗꯥꯡ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ꯫ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯀꯥꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯠꯇ꯭ꯔꯗꯤ ꯌꯥꯎꯕꯤꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯀꯣꯂꯦꯖ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯍꯣꯁꯇꯦꯜꯗ ꯂꯩꯌꯨ ꯀꯥꯏꯅ ꯑꯣꯏꯔꯔꯣꯏꯗꯧ ꯋꯥꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒ ꯄꯨꯜꯍꯟꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯝꯕꯣ, ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯀꯣ? ꯑꯣꯏ ꯑꯩꯒꯤ ꯀꯣꯛ ꯌꯥꯗꯕ ꯀꯥꯏꯅ ꯄꯣꯞ ꯊꯥꯖꯤꯜꯂꯛꯇꯅ꯫ ꯀꯩꯅꯣꯅꯦ, ꯀꯩ ꯊꯦꯡꯅꯔꯛꯀꯦ? ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ? ꯅꯋꯥꯗꯣ ꯊꯦꯡꯅꯔꯦ, ꯐꯔꯅꯤ ꯁꯤ ꯍꯥꯏꯔꯗꯤ꯫ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯁꯥꯎꯔꯤ꯫ ꯉꯁꯥꯏꯈꯩ ꯅꯣꯛꯂꯝꯕ ꯁꯅꯥꯊꯣꯏꯗꯣ ꯍꯟꯗꯛꯇꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯒ ꯍꯪꯉꯛꯏ꯫ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡꯅ ꯉꯁꯤ ꯉꯥꯡꯉꯤ ꯁꯛꯏ ꯃꯌꯥꯝꯁꯦ ꯑꯩ ꯚꯥꯞ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯇꯥꯔꯣꯏ, ꯁꯨꯛꯇꯥ ꯇꯥꯔꯣꯏ ꯅꯪꯗꯤ꯫ ꯔꯤꯄꯣꯔꯇꯔꯅꯕꯨ ꯀꯔꯤ ꯐꯗꯧꯔꯤꯒꯦ? ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯃꯥꯅ ꯀꯌꯥꯝ ꯌꯦꯠꯂꯤ ꯍꯥ?
ꯅꯪꯅ ꯃꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦꯅ ꯑꯩꯒꯤ ꯍꯛ ꯀꯌꯥꯝ ꯄꯤꯔꯤꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯏꯀꯥꯏꯌꯦꯅ ꯌꯥꯕ꯭ꯔꯅ ꯁꯅꯥꯊꯣꯏ ꯄꯤꯁꯨꯝ ꯁꯣꯛꯂꯩ ꯌꯥꯝꯕꯨꯡꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ ꯏꯆꯟꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯅ ꯄꯥꯝꯗꯦ ꯃꯔꯝ ꯍꯥꯏꯕꯨ ꯑꯩꯅ ꯌꯥꯗꯦ ꯋꯥ ꯂꯣꯏꯔꯦ ꯑꯩꯅ ꯊꯤꯡꯉꯤꯁꯤꯅꯤ ꯁꯤꯗ ꯅꯪꯅ ꯀꯣꯊꯕꯩ ꯃꯊꯧ ꯇꯥꯗꯦ ꯁꯅꯥꯊꯣꯏꯗꯣ ꯃꯨꯛꯂꯞ ꯉꯛ ꯊꯦꯛꯀꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩꯒꯤ ꯏꯆꯟꯒ ꯇꯤꯟꯅꯕꯗ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯍꯛ ꯌꯥꯝꯕꯨꯡꯗ ꯂꯩꯇꯦ ꯏꯇꯞ ꯇꯞꯅ ꯏꯅꯥꯎꯕꯗꯣ ꯃꯃꯤꯠ ꯏ ꯀꯥꯔꯦ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯁꯤꯗꯤ ꯁꯅꯥꯊꯣꯏ ꯍꯩꯅꯤꯡꯗꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯌꯥꯝꯕꯨꯡꯅ ꯂꯨꯍꯣꯡꯂꯒ ꯂꯧꯔꯕ ꯅꯨꯄꯤꯔꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯅꯪ ꯃꯥꯒ ꯄꯨꯟꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯂꯨꯍꯣꯡꯒꯦ ꯇꯣꯛꯑꯣ ꯂꯨꯍꯣꯡꯉꯣꯏ ꯇꯣꯛꯑꯣ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯨꯄꯤ ꯃꯥꯁꯨ ꯏꯉꯥꯡ ꯋꯥꯡꯅ ꯂꯩꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯆꯞ ꯆꯥꯅ ꯁꯤꯡꯅꯔꯛꯏ ꯈꯨꯗꯣꯝꯕꯤ ꯎꯠꯂꯒ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯍꯣꯏ ꯑꯩ ꯌꯥꯝꯕꯨꯡꯒ ꯅꯨꯡꯁꯤꯅꯔꯤꯌꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯣꯝꯗ ꯂꯣꯏꯅ ꯄꯥꯏꯁꯤꯟꯒꯅꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ ꯁꯣꯝ ꯍꯥꯏꯔꯛꯄꯁꯤꯗ ꯏꯅꯥꯎꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯊꯣꯏ ꯑꯩꯅ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯀꯧꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕꯁꯤꯗ ꯑꯩꯁꯦ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯈꯣꯡꯅꯦꯠ ꯈꯥꯗ ꯂꯩꯕ ꯃꯤꯗꯧꯅ ꯎꯕꯗꯨꯗꯤ ꯌꯥꯔꯣꯏ ꯑꯣ ꯃꯥꯒꯩꯒ ꯃꯥꯅ ꯍꯦꯜꯂꯤ ꯈꯜꯂꯤꯅ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯦꯟꯅ ꯈꯟꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯃꯔꯨꯞ ꯇꯤꯟꯅꯔꯒ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯇꯨꯒꯤ ꯃꯀꯣꯛꯇ ꯊꯥꯡꯅ ꯌꯥꯟꯕ ꯉꯝꯕ ꯃꯔꯨꯞ ꯍꯥꯠꯄ ꯃꯤꯑꯣꯏ ꯉꯥꯛꯇ ꯇꯤꯟꯅꯕꯤ ꯃꯍꯥꯛ ꯑꯣꯛꯇꯕꯤ ꯇꯧꯉꯝꯕꯤ ꯔꯤꯄꯣꯔꯇꯔꯗꯣ ꯑꯗꯨ ꯀꯟꯈꯠꯂꯤꯗꯨꯅ ꯀꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯁꯅꯥꯊꯣꯏꯅ ꯏꯅꯥꯎꯕꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯄꯣꯛ ꯀꯟꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯊꯋꯥꯏ ꯁꯛꯂꯕꯤ ꯏꯃꯥꯟꯅꯕꯤꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯔꯗꯅ ꯈꯪꯖꯧ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯇꯥꯒꯅꯤ ꯈꯜꯂꯨꯅꯨ ꯑꯩꯅ ꯋꯥꯔꯦꯗꯪ ꯍꯥꯏꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯇꯧꯗꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯃꯌꯥꯗ ꯇꯥꯗꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕꯤ ꯏꯃꯥꯟꯅꯕꯤꯅꯤ ꯑꯩꯗꯪ ꯅꯠꯇꯦ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡ ꯁꯛꯂꯤꯕ ꯑꯗꯣꯝꯕꯨꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯋꯥꯏ ꯀꯜꯂꯛꯈꯤꯅꯤ ꯈꯪꯖꯧ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯦ ꯁꯥꯎꯒꯟꯗꯕ ꯃꯤꯅ ꯁꯥꯎꯗꯣꯔꯛꯄꯗ ꯐꯥꯊꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯊꯣꯛꯂꯔꯦ ꯅꯨꯄꯤ ꯃꯥꯁꯨ ꯍꯟꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯂꯝꯗ ꯆꯠꯈꯤ ꯏꯅꯥꯎꯕꯅꯁꯨ ꯈꯥꯝꯂꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯁꯥꯎꯕ ꯃꯥꯡꯑꯣꯏꯅꯗꯨꯅ ꯂꯩꯐꯝ ꯌꯧꯔꯛꯄꯗ ꯁꯅꯥꯇꯣꯏ ꯇꯧꯐꯝ ꯈꯪꯗ ꯐꯃꯨꯡꯗ ꯐꯝꯊꯩ ꯏꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝꯅ ꯈꯠꯅꯕ ꯁꯥꯎꯅꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯍꯤꯛ ꯍꯤꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯏꯅꯥꯎꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯈꯤꯕꯗꯤ ꯏꯆꯟꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯍꯥꯛ ꯃꯗꯨꯗꯤ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯄ꯭ꯔꯦꯁꯀꯤ ꯊꯕꯛ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯃꯆꯦ ꯍꯦꯛ ꯎꯕꯒ ꯅꯥꯎꯕꯅ ꯄꯥꯎ ꯇꯝꯂꯦ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ 89.47 ꯏꯆꯟ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯇꯌꯥꯜꯒ ꯆꯦꯟꯊꯣꯏꯒꯁꯨ ꯅꯣꯛꯂꯤ ꯃꯗꯨꯅ ꯅꯥꯎꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯣꯛꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯏꯆꯦ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒ ꯏꯕꯥꯏ ꯃꯁꯛ ꯇꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯆꯦꯟꯊꯣꯏꯅ ꯏꯆꯟ ꯑꯍꯣꯏꯕ꯭ꯔꯥ ꯅꯥꯎꯕꯅ ꯃꯉꯣꯟꯗ ꯍꯪꯉꯨꯅꯨ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯆꯦ ꯆꯟ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯠꯇ꯭ꯔ ꯇꯥꯃꯣ ꯇꯌꯥꯜꯅ ꯅꯠꯂꯤ ꯅꯪꯅ ꯍꯥꯏꯔꯒ ꯅꯆꯦꯗ ꯍꯪꯉꯗꯤ ꯀꯃꯥꯏꯅ ꯑꯁꯦꯡꯕ ꯈꯪꯗꯣꯔꯤꯒꯦ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯌꯥ ꯐꯖꯅ ꯀꯨꯝꯃꯦ ꯑꯍꯥꯎꯕ ꯆꯥꯔꯝꯗꯥꯏꯁꯤꯗ ꯏꯆꯟꯅ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯀꯩꯅꯣ ꯂꯩꯗꯧꯗꯣ ꯂꯩꯔꯨꯔꯣ ꯀꯕꯣꯛ ꯄꯣꯛꯇꯅ ꯂꯩꯔꯅꯨ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯅꯅꯥꯏ ꯆꯠꯇ ꯆꯠꯆꯔꯦ ꯆꯠꯈꯤ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯍꯧꯔꯒ ꯆꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯉꯥꯎ ꯈꯨꯊꯤꯁꯦ ꯃꯆꯤꯟꯁꯤꯅ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯊꯣꯛꯀ ꯊꯥꯛꯀ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯤ ꯏꯆꯟꯅ ꯑꯁꯤꯐꯥꯎ ꯍꯜꯂꯕꯅꯤ ꯄꯥꯈꯪ ꯐꯔꯛꯄꯗꯒꯤ ꯃꯆꯦꯒ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗꯗꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯅ ꯉꯝꯄꯣꯠꯇꯦ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯇꯣꯝꯇ ꯌꯥꯎꯁꯤꯜꯂꯦ ꯀꯤꯍꯜꯂꯤꯕꯅꯦꯅ ꯃꯔꯣꯜꯒꯁꯦ ꯁꯦꯡꯉꯝꯄꯣꯠꯇꯦ ꯏꯆꯟ ꯇꯌꯥꯜꯅ ꯇꯞꯅ ꯀꯧꯔꯛꯄꯅꯤ ꯆꯟꯊꯣꯏꯒ ꯏꯆꯟꯒ ꯇꯌꯥꯜꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯑꯍꯨꯝꯃꯛ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯁꯠ ꯍꯟꯖꯤꯟꯅꯔꯦ ꯏꯆꯟꯅ ꯇꯞꯅ ꯇꯥꯃꯣ ꯇꯌꯥꯜ ꯀꯩ ꯍꯥꯏꯒꯦ ꯇꯌꯥꯜ ꯃꯃꯤꯠ ꯀꯨꯞꯇꯅ ꯏꯆꯟꯗ ꯌꯦꯡꯂꯒ ꯅꯪꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯈꯪꯅꯕ ꯅꯠꯇꯦꯗ ꯇꯥꯃꯣ ꯇꯌꯥꯜ ꯑꯗꯨꯒ ꯀꯃꯥꯏꯅ ꯏꯆꯟꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ ꯃꯥꯒꯤ ꯋꯥꯂꯦꯠꯇꯣ ꯑꯩꯅ ꯈꯨꯜꯂꯨꯕ ꯑꯗꯨꯗꯩ ꯇꯤꯟꯅꯕꯅꯤ ꯃꯤꯌꯥꯝ ꯊꯦꯡꯅꯔꯛꯂꯕ ꯅꯨꯄꯥꯅꯤ ꯇꯌꯥꯜ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯍꯩꯗꯒꯤ ꯑꯗꯨꯝ ꯐꯥꯕ ꯉꯝꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯩ ꯄꯥꯝꯃꯨꯖꯩ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ
ꯑꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯄꯨꯔꯨꯔꯦ ꯆꯦꯟꯊꯣꯏꯅ ꯇꯞꯅ ꯍꯪꯂꯛꯏ ꯇꯥꯃꯣ ꯑꯗꯨꯏ ꯃꯤꯗꯨꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯈꯤꯕꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯗꯌꯥꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂ ꯈꯨꯝꯃꯤ ꯅꯪꯅ ꯈꯪꯉꯣꯏꯗ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕꯅꯤ ꯏꯆꯟ ꯌꯥꯝ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯗꯌꯥꯜ ꯍꯟꯗꯛꯇꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤꯗ ꯀ꯭ꯂꯥꯁ ꯅꯁꯔꯤꯗꯒꯤꯅ ꯃꯥꯁꯇꯔ ꯑꯁ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯀꯥꯏꯕ ꯂꯣꯏ ꯁꯨꯔꯦꯗ ꯆꯦꯟꯊꯣꯏꯅ ꯇꯥꯃꯣꯅꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗꯗꯤ ꯄꯟꯈꯤꯗ꯭ꯔꯤꯅ ꯄꯟꯕ ꯌꯥꯗꯕꯩꯅꯤ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯄꯟꯗꯣꯏꯕ ꯏꯆꯟꯅ ꯇꯥꯃꯣ ꯗꯌꯥꯜ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯧꯕ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯕ ꯑꯩꯅ ꯃꯥꯕꯨ ꯁꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣ ꯀꯔꯤꯒꯤ ꯋꯥꯔꯧꯅꯔꯤꯕ ꯀꯩꯒꯤ ꯁꯥꯎꯅꯔꯤꯕ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦꯗ ꯑꯉꯥꯎꯕ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯆꯥꯝꯊꯣꯛꯅꯔꯒ ꯃꯍꯧꯁꯥꯒꯨꯝ ꯅꯣꯛꯃꯤꯟꯅꯒꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯃꯥꯏꯊꯣꯡꯅ ꯅꯣꯛꯆꯔꯕꯁꯨ ꯂꯨꯛꯊꯔꯒ ꯃꯄꯤ ꯇꯩꯊꯣꯛꯏ ꯗꯌꯥꯜꯗꯣ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯈꯟꯅꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯗꯌꯥꯜ ꯅꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯩꯊꯣꯛꯂꯤꯕ ꯃꯈꯩ ꯑꯗꯨꯝ ꯇꯥꯔꯛꯏ ꯃꯇꯧꯗꯨꯗ ꯆꯦꯟꯊꯣꯏꯗꯣ ꯗꯌꯥꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯩ ꯏꯆꯟꯁꯨ ꯗꯌꯥꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯇꯥꯃꯣ ꯗꯌꯥꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯨꯅꯨ ꯅꯆꯜꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯣꯏꯅꯤ ꯍꯥꯟꯅꯒꯨꯝꯅ ꯁꯣꯏꯗꯅ ꯂꯣꯏꯅꯔꯛꯈꯤꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯗꯌꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ ꯃꯍꯥꯛ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯊꯥꯖꯩ ꯃꯥ ꯈꯛꯇꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯅꯥꯛꯇ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯈꯪꯉꯤ ꯑꯗꯨꯅ ꯏꯆꯟꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯆꯜꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯗꯌꯥꯜꯅ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯕꯗ ꯏꯆꯟꯁꯨ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯏ ꯗꯇꯥ ꯑꯣꯟ ꯇꯧꯏ ꯋꯥꯆꯦꯞ ꯆꯥꯠ ꯆꯪꯒꯦ ꯌꯦꯡꯒꯦ ꯇꯧꯕꯒ ꯅꯥꯎꯕ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯌꯥꯗ ꯀꯩꯅꯣꯝꯃ ꯏꯟꯁꯤꯜꯂꯛꯏ ꯑꯁ ꯀꯩꯅꯣ ꯈꯤꯇꯪꯁꯨ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯨꯄꯤꯅꯦꯅ ꯑꯗꯨꯗꯅꯤ ꯍꯩꯀ꯭ꯔꯨꯗꯧꯅ ꯏꯆꯞ ꯆꯞꯄꯒ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯉꯤꯗꯣ ꯉꯥꯁꯦꯞ ꯍꯦꯛ ꯃꯥꯜꯂꯤꯗꯣ ꯏꯆꯟ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯅꯥꯎꯕꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯤ ꯍꯥꯎꯇ꯭ꯔꯣ ꯀꯩꯝꯇ ꯍꯥꯏꯗꯅ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯍꯥꯎ ꯊꯣꯛꯍꯟꯕ ꯉꯝꯕꯅꯦꯕ ꯃꯆꯦꯗ ꯃꯤꯆꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯛꯇ ꯈꯠꯆꯤꯜꯂꯤ ꯏꯆꯟꯁꯨ ꯏꯪꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯥꯎꯕꯗꯣ ꯃꯌꯥꯝ ꯃꯤꯠꯁꯨ ꯆꯥꯎꯔꯞꯅ ꯀꯨꯞꯄꯤ ꯑꯗꯨꯒ ꯑꯁ ꯃꯤꯅꯣꯛꯇꯨꯗꯤ ꯏꯆꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ ꯃꯗꯨꯏ ꯈꯨꯅꯣꯛꯇꯣ ꯇꯣꯏꯅ ꯅꯣꯛꯀꯅꯨꯀꯣ ꯀꯀꯥꯝꯆꯥ ꯉꯥꯎꯔ ꯏꯅꯔꯛꯏꯗꯣ ꯑꯗꯨꯗ ꯑꯣꯏꯔꯝꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯟ ꯉꯁꯤꯗꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯅꯥꯎꯕꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯃꯆꯦꯗ ꯌꯦꯡꯂꯒ ꯂꯩꯔꯦ ꯆꯦꯟꯊꯣꯏꯁꯨ ꯏꯆꯟꯅ ꯑꯁꯨꯝꯅ ꯅꯣꯛꯄ ꯎꯕꯁꯦ ꯃꯍꯥꯛꯅ ꯖꯄꯥꯟꯗꯒꯤ ꯍꯜꯂꯛꯂꯒ ꯎꯖꯕ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯍꯔꯥꯎꯅ ꯅꯣꯛꯄ ꯌꯥꯎꯁꯜꯂꯤ ꯗꯌꯥꯜꯒꯤ ꯃꯕꯨꯛꯇ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯃꯍꯥꯛ ꯅꯣꯛꯄꯗꯤ ꯌꯥꯎꯔꯝꯗꯦ ꯃꯁꯤꯅꯅꯤꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯅꯔꯤꯁꯦ ꯇꯥꯃꯣ ꯗꯌꯥꯜ ꯏꯆꯦꯅ ꯅꯣꯛꯄꯁꯦ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯅꯥꯎꯕꯗ ꯗꯌꯥꯜꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯗꯌꯥꯜꯗ ꯏꯆꯟꯗ ꯌꯦꯡꯂꯝꯗꯦ ꯅꯥꯎꯕꯅ ꯑꯁ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯅꯣꯛꯏꯁꯤꯅ ꯌꯦꯡꯒꯦꯗꯤ ꯈꯟꯗꯅ ꯀꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯧꯕ ꯇꯥꯃꯣ ꯗꯌꯥꯜꯅ ꯅꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯛꯂ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯦꯡꯕ ꯌꯥꯗꯕꯩꯅꯤꯅꯦ ꯑꯦ ꯀꯩꯒꯤ ꯑꯩꯒꯤꯗꯤ ꯆꯦꯠꯆꯟ ꯂꯩꯔꯤꯁꯤꯗꯤ ꯑꯣ ꯆꯨꯝꯃꯤꯅꯦ ꯆꯦꯠꯆꯟ ꯇꯥꯃꯣ ꯗꯌꯥꯜꯁꯦ ナꯕ ꯐꯔꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯔꯒꯅꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯒꯤ ꯃꯥꯅ ꯄꯤꯖꯗ꯭ꯔꯁꯨ ꯑꯩꯅ ꯅꯝꯗꯅ ꯆꯥꯊꯗꯣꯏꯅꯤ ꯑꯗꯨꯏ ꯋꯥꯗꯤ ꯏꯆꯟ ꯅꯣꯛꯂꯝꯕꯗꯣ ꯍꯟꯖꯤꯜꯂꯒ ꯅꯥꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯥꯎꯕ ꯑꯩ ꯄꯨꯛꯂꯤ ꯇꯠꯀꯗꯧꯔꯦꯕ ꯆꯠꯂꯣ ꯃꯌꯥꯝꯁꯤꯗ ꯌꯦꯟꯗꯣꯏꯗꯣ ꯌꯦꯜꯂꯨꯔ ꯆꯠꯂꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯔꯦ ꯇꯥꯃꯣ ꯗꯌꯥꯜꯁꯦ ꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯑꯣ ꯏꯆꯦꯒꯤ ꯑꯗꯨꯃꯥꯏꯅ ꯏꯀꯨ ꯀꯨꯅ ꯀꯥꯊꯣꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏꯅꯦ ꯀꯥꯊꯣꯛꯑꯦꯁꯦ ꯏꯜꯂꯣ ꯅꯥꯎꯕꯅ ꯗꯌꯥꯜꯗ ꯃꯌꯥꯝ ꯏꯟꯁꯤꯜꯂꯤ ꯗꯌꯥꯜ ꯐꯨꯟꯒꯦ ꯇꯧꯕꯗ ꯆꯦꯟꯊꯣꯏꯅ ꯄꯥꯈꯠꯅ ꯏꯁꯤꯡ ꯄꯤꯊꯛꯄꯤ ꯅꯥꯎꯕꯅ ꯁꯦꯁ ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ ꯆꯦꯆꯟ ꯅꯪꯒꯤ ꯁꯔꯨꯛ ꯏꯁ ꯌꯥꯖꯔꯦ ꯅꯥꯎꯕ ꯑꯩ ꯑꯗꯨꯝ ꯏꯈꯨꯠꯅ ꯆꯥꯖꯔꯒꯦ ꯄꯥꯈꯠꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯃꯤꯀꯤ ꯊꯤ ꯁꯦ ꯃꯌꯥ ꯍꯤꯒꯠꯂꯒ ꯆꯦꯟꯊꯣꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯣꯛꯍꯧꯋꯤ ꯑꯗꯨꯒ ꯊꯦꯡꯅꯕ ꯀꯅꯥꯒꯤ ꯗꯣꯛꯇꯔ ꯅꯔꯁ ꯑꯅꯥꯕ ꯁꯦꯟꯅꯕꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯥꯄꯣꯠ ꯂꯣꯏꯅ ꯌꯦꯟꯁꯤꯜꯂꯤ ꯏꯆꯟꯁꯨ ꯅꯣꯛꯃꯤ ꯃꯣꯕꯥꯏꯜꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒ ꯋꯥꯆꯦꯞ ꯆꯪꯉꯤ ꯂꯩꯔꯝꯂꯤꯕ ꯆꯦꯠꯁꯤꯡꯗꯨꯗ ꯃꯔꯨꯑꯣꯏꯕ ꯈꯔ ꯍꯜꯂꯤ
ꯑꯗꯨꯒ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯁꯅꯥꯊꯣꯏꯒꯤ ꯍꯥꯟꯅ ꯌꯦꯡꯖꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯖꯔꯁꯅꯨ ꯁꯤ ꯎꯕꯗ ꯏꯆꯟ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯔꯦ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯜꯂꯤ ꯄꯟꯊꯗꯅ ꯏꯅꯥꯎꯕꯒꯤ ꯁ꯭ꯇꯦꯇꯁ ꯊꯤꯔꯒ ꯌꯦꯡꯉꯤ ꯑꯃꯗꯨꯁꯨ ꯑꯁꯨꯝꯅ ꯊꯝꯂꯝꯃꯤ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨꯕꯨ ꯅꯪ ꯌꯥꯝꯍꯨꯝꯕ ꯋꯥꯔꯧꯅꯨ ꯋꯥꯆꯦꯞꯇꯒꯤ ꯍꯟꯗꯣꯛꯂꯒ ꯁꯅꯥꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕ ꯇꯧꯕꯗ ꯀꯣꯜ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯇꯌꯥꯜꯒ ꯆꯟꯊꯣꯏꯒꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯟꯗꯛꯇꯤ ꯔꯤꯡ ꯈꯔ ꯀꯨꯏꯅ ꯆꯠꯂꯒ ꯀꯣꯜ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯁꯅꯥꯊꯣꯏ ꯈꯣꯟꯖꯦꯜ ꯏꯁꯤ ꯁꯤꯔꯦ ꯀꯞꯄꯒꯤ ꯏꯆꯟꯅ ꯇꯥ ꯍꯩꯖꯩ ꯅꯪ ꯀꯞꯄꯤꯔꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯖꯤꯜꯂ ꯃꯥꯜꯂꯦ ꯎꯏꯅꯕ ꯈꯣꯟꯖꯦꯜꯗ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯜꯂꯛꯑꯣꯕ ꯍꯦꯛ ꯑꯃꯨꯛ ꯀꯞꯊꯣꯔꯛꯂꯦ ꯃꯇꯧꯗꯨꯗ ꯏꯆꯟꯁꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ ꯍꯜꯂꯛꯑꯒꯦ ꯅꯪ ꯀꯞꯄꯝꯒꯅꯨꯀꯣ ꯀꯣꯜ ꯀꯛꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯆꯟꯊꯣꯏꯁꯨ ꯐꯤꯡꯂꯞꯅ ꯁꯅꯥꯊꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯅꯪꯅ ꯀꯞꯄꯒ ꯄꯜꯂꯤꯗꯣ ꯃꯥꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯊꯝꯃꯣ ꯇꯌꯥꯜ ꯑꯩ ꯍꯜꯂꯒꯦꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯂꯥꯛꯀꯦ ꯄꯨꯡꯁꯨ 4:30 ꯇꯥꯔꯦ ꯁꯅꯥꯊꯣꯏꯗꯣ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯇꯌꯥꯜꯅ ꯅꯥꯎꯕ ꯍꯥꯏꯕꯒ ꯅꯪꯗꯦ ꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯦ ꯇꯌꯥꯜꯒ ꯆꯟꯊꯣꯏꯒ ꯌꯦꯡꯗꯗꯨꯅ ꯂꯩꯍꯧꯏ ꯏꯆꯟꯅ ꯊꯣꯔꯛꯄꯗ ꯅꯥꯎꯕꯒ ꯊꯦꯡꯅꯔꯦ ꯑꯦ ꯏꯆꯦ ꯆꯠꯂꯗꯣꯏꯔꯣ ꯆꯠꯂꯒꯦ ꯏꯆꯦ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯅꯥꯎꯕꯁꯨ ꯇꯥꯟ ꯆꯥꯗꯅ ꯀꯦꯠꯁꯤꯟꯅꯔꯛꯏ ꯉꯁꯤꯈꯛ ꯁꯤꯗ ꯂꯩꯕꯁꯤꯗ ꯌꯥꯝ ꯇꯜꯂꯝꯃꯅꯤ ꯅꯍꯥꯟꯈꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯟꯅ ꯅꯥꯎꯕꯒꯤ ꯈꯖꯥꯏ ꯁꯤꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔ ꯊꯦꯝꯖꯤꯜꯂꯛꯏ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯆꯦꯗꯤ ꯑꯊꯦꯡꯕꯗ ꯂꯝꯕꯤꯗ ꯆꯠꯇꯦꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯦ ꯁꯅꯥꯊꯣꯏꯗꯣ ꯀꯤꯖꯔꯝꯅꯤꯕ ꯁꯤ ꯁꯥꯎꯔꯅꯣ ꯃꯔꯝ ꯃꯣꯛꯄꯅꯤꯕ ꯅꯥꯎꯕꯅ ꯁꯥꯎꯕ ꯐꯔꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯍꯣꯏ ꯆꯦ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯑꯗꯨꯗꯤ ꯂꯥꯛꯇꯣꯏꯅꯤ ꯆꯠꯂꯦꯀꯣ ꯏꯆꯟ ꯇꯐꯤꯡ ꯆꯠꯈꯤ ꯅꯥꯎꯕ ꯃꯆꯦꯅ ꯆꯠꯈꯤꯕꯗꯣ ꯅꯣꯛꯃꯤ ꯌꯦꯡꯍꯧꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯥꯏꯗꯣꯔꯛꯂꯒ ꯃꯤ ꯀꯣꯝꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯗ꯭ꯔꯤꯞꯀ ꯚꯥꯏꯇꯥꯃꯤꯟꯒ ꯂꯩꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯈꯪꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯥꯒꯤ ꯕꯦꯁꯄꯥ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ ꯉꯁꯤ ꯑꯍꯥꯟꯕ ꯊꯕꯛ ꯆꯠꯄꯒꯤ ꯑꯅꯧꯕ ꯁꯛꯇꯝ ꯎꯕ ꯐꯪꯖꯕꯗ ꯏꯆꯟꯗ ꯅꯣꯛꯃꯤ ꯇꯧꯖꯩ ꯌꯥꯝ ꯍꯔꯥꯎꯅꯁꯨ ꯀꯧꯖꯔꯨꯏ ꯌꯥꯝꯕꯣ ꯈꯖꯤꯛ ꯂꯩꯊꯣꯔꯛꯏ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯀꯨꯞ 2 ꯌꯦꯡꯂꯝꯂꯒ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯝꯗ ꯃꯨꯛꯇꯨꯅ ꯆꯠꯈꯤ ꯒꯥꯔꯤ ꯀꯥꯈꯠꯈꯤ ꯃꯤ ꯃꯌꯥꯝꯅ ꯌꯣꯝꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯄꯨꯈꯤ ꯏꯆꯟꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯃꯥꯅ ꯊꯣꯛꯄ ꯏꯟꯖꯤꯟ ꯉꯪꯅ ꯍꯩꯖꯩ ꯀꯩ ꯕꯤꯠꯇꯅꯣ ꯑꯩꯅ ꯀꯧꯔꯤꯗꯨꯕꯣ ꯁꯣꯅꯣꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯀꯧꯕ ꯈꯨꯝꯂꯝꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯇꯣꯝꯇ ꯆꯥꯒꯠꯂ ꯃꯥꯜꯂꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯏ ꯀꯣꯜ ꯇꯧꯒꯦ ꯈꯟꯖꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯣꯕꯥꯏꯜꯗꯨ ꯐꯠ ꯅꯥꯀꯟꯗ ꯂꯪꯉꯤ ꯑꯗꯨꯒ ꯊꯋꯥꯒꯤ ꯀꯨꯗꯥꯝ 2ꯗꯣ ꯊꯥꯗꯣꯛꯏ ꯃꯤꯡꯁꯦꯜ ꯆꯤꯡꯊꯩ ꯁꯤꯇꯤꯒꯤ ꯑꯃꯣꯠꯄꯅ ꯊꯜꯂꯕ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯌꯩꯍꯜꯂꯤ ꯃꯇꯧꯗꯣ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯅ ꯎꯔꯤꯕꯅꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯏꯆꯟꯁꯨ ꯂꯩꯐꯝ ꯌꯧꯔꯦ ꯊꯣꯡ ꯊꯤꯡꯂꯝꯃꯤ ꯑꯗꯨꯅ ꯁꯅꯥꯊꯣꯏꯕꯨ ꯀꯧꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯅꯥꯊꯣꯏꯁꯨ ꯃꯄꯤ ꯐꯠ ꯇꯩꯊꯣꯛꯏ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯏ ꯍꯦꯛ ꯃꯥꯌꯣꯛꯅꯕꯒ ꯎꯔꯦ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯂꯦ ꯃꯤꯀꯨꯞ ꯐꯥꯅ ꯄꯟꯊꯔꯝꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯐꯝꯃꯤ ꯁꯅꯥꯊꯣꯏꯗꯣ ꯏꯆꯟꯁꯨ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯍꯤꯗꯥꯛꯇꯣ ꯇꯦꯕꯜꯗ ꯊꯝꯃꯤ ꯌꯥꯜꯂꯤꯕ ꯕꯦ ꯒꯥꯔꯤꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯤ ꯁꯅꯥꯊꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯒ ꯌꯥꯝꯅ ꯇꯞꯅ ꯐꯤꯡꯒꯠꯇꯅ ꯍꯪꯕ ꯍꯧꯏ ꯀꯩꯗꯧꯔꯒꯦ ꯅꯐꯤꯒ ꯍꯣꯡꯗꯈꯩ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁꯅꯥꯊꯣꯏ ꯏꯆꯟꯗ ꯀꯣꯜꯂꯒ ꯅꯍꯧꯅꯅ ꯀꯞꯂꯛꯂꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯅꯪ ꯀꯩꯒꯤ ꯊꯦꯡꯅꯍꯜꯂꯛꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯟꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯕꯨ ꯀꯣꯟꯕꯤꯔꯒ ꯁꯥꯡꯅ ꯅꯪꯒꯜꯗ ꯅꯥꯟꯊꯕꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ ꯑꯗꯣ ꯃꯔꯝ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯃꯤꯅ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯊꯝꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯅ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯕ ꯌꯥꯕ꯭ꯔꯅꯦ ꯑꯩꯒꯤꯁꯨ ꯅꯤꯡꯇꯝꯕ ꯃꯆꯦꯠ ꯑꯃꯇꯪ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯑꯩꯒꯤ ꯋꯥꯁꯨ ꯃꯥꯅ ꯇꯥꯐꯝ ꯊꯣꯛꯄꯅꯤ
masibu ay nalanbra natragana nagsomta hayune inawaga saunabra ay mangonda ngangi mobile lawthoke tawbada Sanathoi chen mamakut phaduna khami ab tawganu ma mi wakal chendabani ma ki mangda ay amu hana leparoi adumaina haigano ngak sauna bahai se mahausani nangai bulana khangana ma loina bada marau leiba misa oiramle papal thokna phaba manba yei basingi mabuk manungda tin changi haibase chummi mana ikoi itinabase phana upangam lamtre isan wakha khangba taragli pumna mak nongdairambagi thausilni haiba nahan mana nongdairambada ngangkibagi laman singakpani khangle aduna ichen tumi leisile wa ngangpham khangdre magi maramgidamak magi mamanabina awawa mayoknare khallubada masadu leitadre adubu thokpadi tawde ichen kaisu khalanuse nang trip lera abunatro chak sadringida han amayalase aduga chak chapa loiraga amado muyalase nangna siyalingida aina chak thongdurage kaplamba tok thoklaga mabi phatpate thoktuna drip lawthori toina kamandana masu hiraglubani Sanathoi bu ying tapna hairei Sanathoi aigi maramdagi noinina saunabase ai nungaite is kanai kanangi mara taningde isan bu drip yanbiramlaga Sanathoi sak thongotkre ichen su tasingna mathwai sokle aduna mapi chenthari ai se kaya da patriba misakma yambom ai yamung da lan dilan kidabane ai so ai pam thokpagi wahai do ai sakibane aduga kaigina mingau ta ngausabi Sanathoi bu mecha phangan biriba aingonda sauraga aigi naknaba miyoida waba pibase yambung nangna hanbane ensang de kangsu ekta thongsilagi ne ko hidaki mayne ichande tum thakre Sanathoi gi phone do inawbana ko leptana tawri adubu silent thamjalaga mana thokpa leithoi horakladi manung sathina kanbani Sanathoi haiba nupi macha siso pairoi khankradi pairoi dabani inawba maso Sanathoi na call paraktabado mai hauna saurabani adubu mayamba amadi mama kibana asawbadu phudokchaba ngamjade tumina phamung changki nongdairembaso magi kanasu changhandaba kadadagi thori manauna tumlamnibada upata nushine yingse mathabakta thamliba mobile do lakthoke tawri inawbadu manakta mi lebagi samil phangbadunara churol lolai thoi nangaibu inthokana ai nangbu nushi aigi thamoi hiningai machi anta khangbijiba kaigino ai yamware thoi ai ishiliba mito phawdoklaga pisu sintharagle nongdairembi haksangdo banglawi thamoida kanba sapu amana yesalakpagumna chaina phawri manawgi mittagi chenthariba pirangdo khunawbina taithopiraga makhutsu sembire manaw nupana tumlibado ngak yengi aduga chumna phamungda makhong yantharaga khutsa tarado china paisane wakhalamada tawrima ngak adum leiramlaga phukhawgali mahusagum kagi balcony da thori amamba marakta maning tamna sanariba hingba nushina yeibada haksangdo dekhatpagum tawi makut aningma pikaw homlaga lepli matomta pukninga thamoiga wari sanajai aina tori busubu chumlibra aina sorry busubu maram charibra aiga magi kari thongni kaishu thongnade angawba thamoi mana homlakliba nupim cha amabo magi nushibagi nongleisibo aina na thaiba ngamjiba kaigina aigi thamoi hiningai kanadana toriba kaisu khangjadaba makhoida awaba piba